Masak khangdaba khulai paibasingna truck driver amadi handyman sing furaga ayawba sel mulhore haide. Thaudoga sing asi nongalamdai pung 3:30 tabada Kakching district ki manung chanba umathel lenganching lamkhai haizin famda thokibani haide. Masak khangdaba singna furaklaba driver amadi handyman sing adudi Thobal Moizingdagi MD Sultan Yairipok Sikhongdagi MD Ithemba Lelong Chingjawdagi MD Amir Khan Thobal Moizingdagi MD Sajid Khan amasong Mayang Imphal Bazardagi MD Shukurne Thaudogaduda soklaba MD Sajid Khan Kauba truck driver amana Thobal district ki Lilong Dam makhongda paumishingda phongdorakpagi matungina truck ahumda driver amadi handyman yauna miyoi manga Imphal tamna pot tharunaba ahing nongyai matungda haigalakibani Tanjadu the Kanghodana Lanmigi Fizo said Pan Nomai Matik Chana Paiba Mio Tara Romna Tong Sem Lamkai Lantok Lagalaiba Umatel Lengang Ching Lamkai Haizin from the Gari Kamlake Loinana Gari Amada Lupalising Contra Pina Bakang Halake Adobo Sel Matik Chana Yaude Port Laurubani Haina Kum Lubada Driver Amadi Handyman Singadu Gari Dege Kumta Halaga Nongmaina Namlaga Fuba Galoinana Ayawa Sel Amadi Mobile Loke Punna makoi mangadagi sel oina lupa lising kun laukre adubo mobile phone di ko na amuk pithoraki haidaduna miyoi sing adu kanano natraga karamba lup no haiba amata phongdok lamkhide haidi Tonsil Lampai the Gay Gary Homsi, Man, Dottor, Tawala, Lakan, Umathen, Hosiki, Langangsing Hajanbagi, Lampai is the more Taramuk Lerem, Lamaka Garish, Langsa, and Woman Leduga, Koji, they come to Lagamoin, Mobile Losan Grana, Mobile Losan Gramatunda, Kodia Pashanum Putorona, I coin Pashad Europe, the line meaning 3 Lapan, at the Kari Pashaya, the Baga, the Pucha, my mumming of the Pandi, the height, my tailor, my no Majupai Kulai, Masazu Pai, Asamus, my the tar.